Lakhipuronline Putoksaba, October Gitang Tarahumdoi, Ningthauka Banumit ki Khomjinba Pao tabirase. Ahanbada Maroi Pao. Mapan Lebakta Tabak Pangana Bagi Pandamda, Assam Lengakna, Mahiroi Singda, Japanese loan Tambina Bagi Pandam Tamkre. Assam Sahitya Sabagi Ahom Suba Plenary Session Loisinkre, Sonai Masagi Office Su Hangdokre. Manipuri Short Story Society Indiana Makal Kyagi Award Pina Bagi Damak Manipuri Wari Machagi Lairik Sing Kauri. Thabal Sina Aibu Kapale Haiba Saireng Lairik Ama Phongkre. Google Maps ki Made in India Alternative Ama Oina Bharat ki Maples Mai Pakna Sijana Bahore Amasung Kang Tournament Ngasi Kasar Kangkhut Ega Yawol Club Champanagar Biga Sanaragani. Hauzik Mapungoi Pao tabirase. Assam Lengakna Chief Minister gi Foreign Language Initiative for Global Human Talent CM Flight ki Thausil Makhada Lamdamasi ki Naha Singbu Japan da Tabak Phangana Bagi Achopa Khongthang ama lokhatkre. Scheme masigi Makhada Rajya Sarkarna Naha Lising Yangkai Henbada Japanese loan ki training piduna Japan da Tabak Phanghanang Bagi Pandam Thamle. Khongthang asi double benefit program ama oina launari masina Assam gi Naha Singbu Malem gi Thakta Tabak Phangan Bagi Kudong Saba Semgatpaga loinana Mapan Lebak Singdagi lakpa senpham gi kuthangda Rajya gi senmit loan hengatan madamateng Pangadori. Program asigi fee asi hana lupa lak ahunga lising humpu oirambadagi hauzik lak amaga lising marfuda hantan kre amasung apply tawriba singna hauzik lising kuntra khaktang piraga yaragani hairi. Assam Skill Development Mission gi makada pangthokpa program asi ahan bagi oina mahiroi chani da training pina bagi pandam thamle. Ratipa moi ekhator logot akol of deeply kotha patilu. The initial ami aru alop komabo nuaru niki. And he is such a nice guy. Adi mur logot kotha patar pisot 3,60,000 fee jotna eke kobe he reduced to 1,80,000. So such a nice guy, he reduced it to 1,80,000 means Assam government jodi 1 lakh diye, Japan government jodi 50 lakh diye, you have to pay just 30,000 rupees. So you have to just pay 30,000 rupees. And tar logot aru eta bhal khobor, the Axis Bank is ready to give you that 30,000 as loan. Silchar Banga Babanda Niminini Chumna Pangthokpa Assam Sahitya Sabagi Ahom Suba Plenary Session Ngarang Loisinkre. Assam Sahitya Sabagi President Dr. Basanta Kumar Goswami amasung General Secretary Debojit Boraga Luinana Maruoipa Thoburoi Singna Saruk Yakiba Thoromasida K. Sopon Kumar Singasu Phambaki Leiteng Hoike. Manipuri Chanura Khorje Luki Thobuba Singh Saubam Jayanti Ayekpam Numitlei Dr. S. Merina Amadi Atay Lup Kayagi member Singsu Thoromasida Sarujaki Nakala Maromda Haukiba October Gitang Tarada Assam Sahitya Sabagi Sonai Masagi Loisangsu Assam Sahitya Sabagi Vice President Padum Raskwa General Secretary Deposit Bora Lunana Assam Sahitya Sabha Kasargi President Dr. Jugeshwar Burman Regional Secretary Samsul Hok Saruk Yaduna Haudok Piki Thoramda Professor K. S. Dhiren Advisor M. Ngoba K. Karunamurti Mishra Vice President Dr. Raju Khumujam A. Bikramjit Premila Bandana Sharma H. Loyumba K. S. Premchand Monojit Pinky Kumar Singha Rajiv Singha Y. Ashok Kumar Nachingba Miyoi Singsu Thoromasida Saruk Yaki H. Debasisna Taramna Okpagi Warol Thambiki Assam Sahitya Sabagi Masaloisang Ama Semlakpa Sida Loan Manadaba Mayamgi Apunba Sahitya ki Lupama Oiriba Assam Sahitya Sabagi Sonai Masa Sina Lamdamasida Anoba Apunbagi Mayon Amada Changsilaklakani Haina Thazanari. Manipuri Short Story Society Indiana Lisinganiga Kunithoi Degina Lisinganiga Kunmanga Paubagi Manungda Pongba Lairik Singda Makal Kayagi Award Pinabagi Damak Manipuri Wari Machagi Lairik Sing Kauri Society Asina Chahi Ani Kanaraga Khwaidagi Phaba Wari Macha Lairik Tapigadaba Moirang Them Ongpi Thiam Ningol Madhumati Memorial Award Lisinganiga Kunmanga Mathangda Manipuri Wari Machagi Lairik Tapiba Larik Engbam Buddhist Sing Ningsing Mana Lisinganiga Kunmanga Amadi
Mapan Manipur da laiba aiba aibi singi larikta pigadaba Nauroibam Dhananjoy Singh Ningsing Manali Singaniga Kunmanga Lunana Masagi Chai Kuntra Mangagi Makada laiba aiba aibi singi Afaba Wari Masagi larikta pigadaba Maisnam Bokul Singh Ningsing Manali Singaniga Kunmanga Hairiba Mana Singh Asigidamak Thawai Yaubiba aiba aibi singna Lakliba October Gitang Kuntramathoi Phawbagi Manungda Video Asigi Screen da Udliba Contact Number Singh Asida Pisin Binaba Manipuri Short Story India Gi Cherol Asida Hairi Mana Singh Asi December Gitang Kunmanga Dagina Kuntaret Phawba Tripura Gi Agartala da Pangthokadoriba Short Story Festival Singaniga Kunmanga da Khusinagani Haina Cherol Asina Makhatarakli Krisi Publication Imphal na Sinduna Palace Gate Imphal da laiba Ukalgi Sanglenda Thabal Sina Aibo Kapalle Haiba Saireng Larika Mapongkre Larik Pongbagi Thoromda AC Netrajit Member Manipuri Advisory Board Sahitya Academy New Delhi na Chief Guest Mutua Tomba Writer and Editor Manipur Culture na Guest of Honor Amadi Janam Nabachandra President Ukalna Thoramasigi President Oike Longjam Somorendra Editor Reform na Larika Sigi Madamda Wangangke AIR Imphal gi Serengba Masu Oiriba Larika Sigi Aiba Moirangthem Jilang Amana Taram Nokpagi Warul Piraduna Mahakna Mahaki Isai Sereng Larika Sigi Damak Pungning Thogot Pirakhiba Sing Kudingmakbu Mahakna Thagatpa Phongdokhe Hostel da lariba nupi macha sing hostel ki niyom ingadabani numidang athengba da mapan thokloidabani haina West Bengal ki CM Mamata Banerjee na phongdokre Panbayai West Bengal ki Durgapur da Private Medical College amada MBBS second year da tambi mahiroi amada Izzat sokpa thabak chathakibagi matangda police na miyoi mari phare police na drone gi matengna miyoi sing adu akoibagi khulda khongjang sangsinduna miyoi sing adu phakibani Mukhyamantri na nupi macha sing section na lainaba masung makhoi gi damak sangbatliba safety rule sing adu induna chatkadabani haikre Jharkhand ki West Singhbhum Jilla da Maoist Singna Irai Numita Ai Dipokhai Hanbagi Thodokta Assam ki Nagaon dagi Mohendro Loskor Kopa CRPF ki Head Constable ama laikhidre Numida sigi numidang wairam da thokiba thodokatuda Loskor ga loinana CRPF ki Inspector ama amasung Assistant Sub Inspector amasu asoka panangki Aratai amasung Johogumba app sing mai paklaba matung Bharat ki masana semjaba app singi marakta Maple su Khongjel yang na changsilakli Masi Map My India na semgatpa Google's Map kamanaba alternative amani Kendra gi Mantri Ashwini Vaishnav na mahaki garida navigation application asi changeng tawki amasung masi gi accuracy amasung sijinabada nungaibagi damak mahakna thagatpa phongdokhi Masi Bharat na technology gi lamda masana lepchaba ngamnaba honabagi achouba khongthang amani Pokpadagina chahi manga phawbagi manungda leiba angang singda polio hidak pithakpagi pandamda Manipur gi ate mafam singa loinana ngarang Jiribam district ki oina Deputy Commissioner Krishna Kumar na polio pithakpagi thorom haudokre Jiribam gi tongan ba polio booths humbutara manga hangduna punna angang lising ahum chamapan ga subna ahum polio hidak pithakre hairi district asigi oina chada marpu manga cover tokhi hairi District Kang Association Jiribam na sinduna Jiribam da chathariba ahanba RK Ibetombi Devi Memorial Leimarol Kang Tournament lisinganiga kunmanga gi ngarang sanakiba ahanba match ta Yawol A Champanagar amadi MN Sining Thembam Panjal Teret kamna duna draw oikre aduga anisuba match ta na Kasar Kangkhut B na LECB Mabu Parabo Panjal Teret ahum da maiti hankre tournament asigi ngasi nungtilpung amataba matamda Kasar Kangkhut Ega Yawol Club Champanagar B ga sanaragani Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khut haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin birago Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari
Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari. Admission open. July listing aniga kunmanga session gidamakta UGC na recognize tawraba thataruki oiba paramedical certificate course kaya gidamak mingchanba haujare. Dental assistant, ECG assistant, nursing assistant, rural healthcare, multi-purpose health worker, emergency and ambulance attendant, naturopathy and yoga science, phlebotomist amadi X-ray technician gi course tambiningba singna July gi tang kunthra gi manungda mingchanbiba yaragani. Arts, science natraga commerce 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani. Silchar Rongpur Part 2 Rongpur Mitei Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbiragu akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu. Lakhipur online channel asibu yengbiriba singna pau asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maroiba pau amukhanna Mapan leibakta thabak phanghanabagi pandamda Assam lengakna mahiroi singda Japanese loan tambinabagi pandam thamkhre. Assam Sahitya Sabhagi ahum suba plenary session loisinkhre. Sonai Masagi office su hangdokre. Manipuri Short Story Society India na makhal kya ge award pinabagi damak Manipuri wari machagi lairik sing kauri. Thabal sina aibu kapalle haiba saireng lairik ama phongkhre. Google Maps ki Made in India alternative ama oina Bharat ki Maples mai pakna sijanaba haure amasung Kang tournament ngasi Kasar Kangkhut ega Yawol Club Champanagar biga sanaragani. Lakhipur online YouTube channel gi pau sandok chaba ngasi gi oinadi matang asida loijare.